ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕꯁꯤ ꯑꯩꯈꯣꯏ ꯉꯁꯥꯏ ꯑꯌꯨꯛ ꯑꯩꯈꯣꯏꯒꯤ ꯑꯥꯏꯕꯤꯗ ꯂꯥꯛꯄꯤꯔꯝꯕ ꯕꯣꯔꯍꯥꯠꯇ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯕꯤꯕ ꯑꯩꯈꯣꯏ ꯑꯣꯖꯥ ꯁꯂꯥꯝ ꯁꯣꯝꯀꯨꯃꯥꯔꯒꯤ ꯌꯨꯝꯗꯅꯤ. ꯃꯥꯒꯤ ꯌꯨꯝꯁꯤ ꯃꯌꯥꯝ ꯉꯛꯅ ꯈꯟꯕꯤꯒꯅꯨ. ꯑꯩꯈꯣꯏꯒꯤ ꯆꯨꯝꯅ ꯚꯔꯥꯗ ꯂꯩꯕꯅꯤ. ꯑꯁꯣꯝꯗ ꯈꯤꯇꯪ ꯆꯠꯊꯣꯛꯑꯒ ꯌꯨꯝ ꯁꯥꯕꯒꯤ ꯐꯥꯎꯟꯗꯦꯁꯟ ꯆꯥꯎꯅ ꯍꯧꯔꯦ. ꯑꯣꯖꯥ ꯁꯣꯝꯀꯨꯃꯥꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟꯁꯤ ꯀꯔꯤ ꯃꯃꯤꯡꯑꯕ? ꯄꯔꯣꯁ ꯀꯨꯃꯥꯔ. ꯁꯂꯥꯝꯁꯤ MSc ꯅꯤ. ꯃꯥ ꯁ꯭ꯀꯨꯜ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯣꯖꯥ ꯑꯣꯏꯗꯅ ꯂꯩꯕꯅꯤ. ꯑꯩ ꯎꯅꯖꯒꯦ. ꯑꯗꯨꯒ ꯑꯣꯖꯥ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯁ꯭ꯋꯥꯏꯁꯤ ꯀꯔꯤ ꯂꯩꯀꯥꯏ ꯀꯧꯏ ꯕꯣꯔꯍꯥꯠꯀꯤ? ꯕꯣꯔꯍꯥꯠ ꯃꯤꯁꯥꯖꯥꯟ. ꯃꯤꯁꯥꯖꯥꯟ ꯍꯥꯏꯕ ꯃꯐꯝꯁꯤꯗ ꯂꯩꯕꯅꯤ. ꯁ꯭ꯋꯥꯏꯗꯗꯤ ꯃꯩꯇꯩ ꯀꯌꯥ ꯂꯩꯒꯦ? ꯌꯨꯝꯅꯥꯛ 5 ꯈꯛ ꯂꯩ. ꯌꯨꯝꯅꯥꯛ 5 ꯈꯛ ꯂꯩ. ꯑꯩ ꯃꯊꯪ ꯆꯪꯖꯒꯦ. ꯏꯕꯦꯝꯃꯒꯤ ꯃꯤꯡꯅ ꯀꯔꯤ? ꯑꯩ ꯃꯃꯤꯡ ꯕꯦꯕꯤ. ꯕꯦꯕꯤ ꯀꯌꯨꯝꯅꯣ? ꯀꯌꯨꯝ ꯅꯤꯉꯣꯜꯅꯣ? ꯈꯨꯖꯥꯏꯔꯣꯝꯒꯤꯅꯦꯗꯤ ꯈꯪꯉꯦ. ꯅꯤꯡꯊꯧꯖꯝ. ꯕꯦꯕꯤ. ꯑꯩꯈꯣꯏꯒꯤ ꯀꯔꯤꯑꯕ ꯅꯣꯏꯒꯤ ꯏꯄꯥꯝꯒꯤ ꯂꯝ ꯈꯨꯟꯗꯣ? ꯈꯨꯖꯥꯏ ꯗꯔꯤꯌꯥ ꯕꯁꯇꯤ. ꯗꯔꯤꯌꯥ ꯕꯁꯇꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯊꯜ ꯇꯣꯂꯤ ꯈꯨꯟ ꯆꯠꯄ ꯂꯝꯕꯤꯗꯅꯦ. ꯀꯊꯜ ꯇꯣꯂꯤꯗꯤ ꯑꯩ ꯆꯠꯆꯔꯨꯔꯦ. ꯑꯗꯣ ꯑꯩꯈꯣই ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯂꯩꯔꯤꯁꯤ ꯌꯨꯝꯅꯥꯛ 19ꯃꯨꯛ ꯂꯩꯌꯦꯗ. ꯑꯗꯨ ꯂꯣꯏꯅꯃꯛ ꯃꯁꯥꯒꯤ ꯄꯇꯥ ꯍꯤꯡꯒꯣꯜꯗ ꯂꯩꯅꯔꯤꯔꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯈꯔ ꯑꯃꯒꯗꯤ ꯀꯩꯅꯣ ꯄꯇꯥꯗ ꯂꯩ. ꯈꯔ ꯑꯃꯅ ꯄꯇꯥ ꯃꯁꯥꯒꯤ ꯂꯩꯇ꯭ꯔꯤ ꯍꯧꯖꯤꯛ. ꯑꯣ, ꯑꯗ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤꯁꯦ ꯁ꯭ꯌꯥꯝꯀꯨꯃꯥꯔ ꯆꯍꯤ ꯌꯥꯝ ꯀꯩꯅꯣꯅꯤ. ꯀꯌꯥꯝ ꯁꯨꯔꯒꯦ? ꯍꯨꯝꯐꯨ ꯁꯨꯔꯕꯣ? 55ꯅꯤ. 55ꯇꯤ ꯑꯩꯈꯣꯏꯅ ꯆꯍꯤ ꯑꯗꯨꯗꯤ 14ꯔꯣꯝ ꯍꯜꯂꯦ. ꯑꯗꯨꯅ ꯃꯤꯡ ꯑꯗꯨꯝ ꯀꯧꯔꯒꯦꯀꯣ. ꯑꯗꯣ ꯁ꯭ꯌꯥꯝꯀꯨꯃꯥꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟꯗꯨꯅ MSc ꯐꯤꯖꯤꯛꯁꯅꯤ. ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯂꯥꯛꯄꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯄꯤꯄꯜꯁ ꯐ꯭ꯔꯟꯠꯀꯤ ꯀꯥꯡꯕꯨꯅ ꯄ꯭ꯔꯁꯤꯗꯦꯟ ꯎꯄꯦꯟꯗ꯭ꯔꯣ ꯍꯣꯏ ꯀꯔꯤ ꯍꯣꯏꯅ ꯑꯩꯈꯣꯏꯒꯤ APSCꯒꯤ ꯇ꯭ꯔꯥꯏ ꯇꯧꯅꯅꯕ ꯃꯣꯏꯅꯁꯨ ꯇꯧꯅꯅꯕ ꯃꯃꯥ ꯏꯕꯦꯝꯃꯅ ꯍꯧꯖꯤꯛꯀꯤꯗꯣ ꯗꯦꯕꯤ ꯍꯥꯏꯕ. ꯕꯦꯕꯤꯅ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯦ ꯆꯥꯡꯒ ꯄꯨꯔꯛꯇꯅ ꯂꯩꯔꯝꯃꯤ. ꯍꯣꯠꯅꯍꯜꯂꯤ ꯍꯥꯏꯗꯅ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤ. ꯑꯗꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒꯗꯅꯤꯀꯣ. ꯑꯗꯨꯅ ꯀꯩꯅꯣ ꯀꯔꯤ ꯃꯃꯤꯡ ꯀꯧꯕ? ꯁꯨꯗꯔꯁꯅꯥ ꯍꯥꯏꯁꯤꯅ ꯒꯣꯔꯒꯥꯎ ꯀꯣꯂꯦꯖꯗ ꯍꯤꯁꯇꯔꯤꯗ ꯃꯦꯖꯣꯔ ꯇꯧꯗꯅ ꯐꯥꯏꯅꯦꯜ ꯏꯌꯥꯔꯅꯤ ꯍꯥꯏ. ꯍꯧꯖꯤꯛ ꯐꯥꯏꯅꯦꯜ ꯏꯌꯥꯔꯅꯤ. ꯌꯥꯝ ꯅꯨꯡꯉꯥꯏꯕ. ꯑꯗꯨ ꯁꯣꯝꯀꯨꯃꯥꯔꯁꯤ ꯀꯔꯤ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯇꯧꯔꯤꯅꯣ? ꯑꯩꯗꯤ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯊꯕꯛ ꯇꯧꯏ. ꯑꯣ, ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯀꯟꯇ꯭ꯔꯦꯛꯇꯔꯁꯨ ꯑꯣꯏꯕ. ꯀꯩꯅꯣ ꯇꯧꯕꯖꯥꯠꯅꯤ. ꯃꯌꯨꯝ ꯆꯥꯎꯅ ꯐꯥꯎꯟꯗꯦꯁꯟ ꯍꯧꯕꯒꯤ ꯃꯇꯝ ꯈꯔ ꯑꯦꯗꯖꯁꯀꯤ ꯁꯤꯗꯩꯁꯤꯗ ꯂꯩꯕꯅꯤ. ꯑꯗꯨꯒ ꯑꯁꯣꯝꯗ ꯃꯥꯒꯤ ꯈꯨꯟ ꯍꯤꯡꯒꯣꯜ ꯑꯃꯁꯨ ꯂꯩꯍꯧꯋꯤ. ꯑꯩꯈꯣꯏꯅ ꯂꯥꯛꯃꯤꯟꯅꯖꯕꯗ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯁꯤꯡ ꯑꯃꯅ ꯂꯩ ꯍꯥꯏꯗꯅ ꯃꯥꯒꯤ ꯍꯤꯡꯒꯣꯜꯒꯥꯁꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕꯅꯤ. ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯑꯣꯖꯥ ꯕꯟꯗꯅꯥꯒꯤ ꯃꯆꯥꯅꯨꯄा ꯑꯃ ꯑꯩꯈꯣꯏ ꯄꯣꯁ ꯑꯣꯐꯤꯁꯀꯤ ꯄꯣꯁ ꯃꯥꯁꯇꯔ ꯑꯣꯏꯔꯦ. ꯍꯥꯏꯗꯤ ꯄꯣꯁꯇꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯇ ꯊꯕꯛ ꯇꯧꯔꯦꯕ. ꯑꯗꯒꯤ ꯑꯇꯩꯗꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕ ꯅꯍꯥꯔꯣꯜꯗꯤ ꯌꯥꯎꯔꯤꯕ꯭ꯔꯣ? ꯑꯣꯖꯥ ꯑꯃ ꯂꯩ. ꯑꯣꯖꯥ ꯑꯃ ꯂꯩ ꯃꯅꯤꯊꯣꯟ ꯁꯔꯀꯥꯔꯒꯤ. ꯑꯁꯥꯝ ꯁꯔꯀꯥꯔꯒꯤ. ꯑꯗꯒꯤ ꯗꯤꯕꯥꯀꯣꯔ ꯍꯥꯏꯅ ꯀꯩꯅꯣ ꯖꯨꯅꯤꯌꯔ ꯀꯣꯂꯦꯖꯀꯤ 4th ꯒ꯭ꯔꯦꯗꯀꯤꯅꯤ ꯃꯥꯅ. 4th ꯒ꯭ꯔꯦꯗ ꯑꯣꯏꯔꯁꯨ ꯁꯔꯀꯥꯔꯒꯤ ꯊꯕꯛꯅꯦꯕ. ꯑꯇꯩꯗꯤ ꯑꯇꯩ ꯂꯩꯁꯤꯅ ꯀꯩꯅꯣ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯃꯁꯨ ꯂꯩ. ꯑꯗ ꯑꯥꯔꯃꯤ ꯗꯤꯐꯦꯟꯁꯇꯒ ꯆꯪꯕꯒꯗꯤ ꯂꯩꯇ꯭ꯔꯣ? ꯍꯧꯖꯤꯛꯃꯛꯇꯤ ꯑꯩꯈꯣꯏ ꯕꯣꯔꯍꯥꯠꯇꯗꯤ ꯊꯣꯛꯂꯛꯇ꯭ꯔꯤ. ꯕꯣꯔꯍꯥꯠꯇ ꯊꯣꯛꯂꯛꯇ꯭ꯔꯤꯕ. ꯈ꯭ꯋꯥꯏ ꯑꯍꯟ ꯑꯣꯏꯕ ꯁꯤ ꯀꯌꯥꯝ? ꯈ꯭ꯋꯥꯏ ꯑꯍꯟ ꯑꯣꯏꯕꯁꯤ ꯏꯃꯥꯊꯥꯅꯤ. ꯍꯧꯖꯤꯛ ꯀꯩꯅꯣ ꯕꯣꯔꯍꯥꯠꯇ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯕꯥꯃꯣꯟ ꯂꯩꯀꯥꯏ ꯑꯃ ꯂꯩ. ꯑꯗꯨꯒꯤ ꯏꯃꯥꯊꯥꯅꯤꯗꯣ ꯃꯥꯅ ꯑꯍꯟ ꯑꯣꯏꯅ ꯂꯩ. ꯑꯗꯒꯤ ꯀꯩꯅꯣꯗꯤ ꯁꯣꯝꯀꯨꯃꯥꯔ ꯍꯣꯏꯅ ꯂꯥꯛꯄꯁꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯁꯤꯗꯩꯁꯤꯗ? ꯑꯩꯈꯣꯏ ꯁꯤꯒ ꯂꯥꯛꯄꯁꯦ ꯑꯩ ꯄꯣꯛꯄꯒꯤ ꯆꯍꯤ 15 ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯏꯕꯣꯛꯈꯣꯏ ꯂꯥꯛꯄꯅꯤ ꯁꯤꯗ. ꯃꯥꯅꯦ ꯅꯤꯌꯔ ꯑꯕꯥꯎꯠ 1962ꯗꯩ 65 ꯃꯅꯨꯡꯗ ꯂꯥꯛꯄꯅꯤ. ꯑꯦꯛꯖꯦꯛꯠꯂꯤ ꯑꯩ ꯈꯪꯗ꯭ꯔꯤ. ꯀꯩꯅꯣ ꯑꯩꯒꯤ ꯆꯍꯤꯒꯤ ꯃꯇꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯍꯥꯏꯕꯗ ꯑꯩꯅ ꯑꯗꯨꯝ ꯈꯟꯖꯕꯗ ꯃꯥꯅꯦ 65 ꯑꯗꯨꯋꯥꯏꯗ ꯂꯥꯛꯄꯅꯤ. 65 ꯑꯗꯨꯋꯥꯏꯗ. ꯑꯗꯣ ꯑꯍꯜ ꯂꯃꯟꯁꯤꯡ ꯇꯥꯛꯄꯤꯔꯝꯕꯗ ꯕꯣꯔꯍꯥꯠꯇ ꯃꯩꯇꯩ ꯇꯥꯕꯁꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯍꯥꯏꯒꯦ? ꯀꯩꯅꯣ ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯇꯥꯔꯤꯛ ꯐꯥꯎꯕꯗꯤ ꯕꯣꯔꯍꯥꯠꯇ ꯏꯕꯣꯛꯈꯣꯏꯅ ꯑꯗꯨꯝ ꯍꯥꯏꯔꯝꯃꯤ. ꯆꯍꯤ 50ꯗꯩ ꯍꯦꯜꯂꯦ. 50ꯗꯩ ꯍꯦꯜꯂꯦꯕ. ꯍꯦꯜꯂꯦ. ꯆꯍꯤ ꯍꯨꯝꯐꯨ. ꯃꯅꯤꯄꯨꯔꯔꯣꯝꯗꯒꯤ ꯑꯍꯥꯟꯕ ꯃꯅꯤꯄꯨꯔꯔꯣꯝꯒꯤꯒꯁꯨ ꯌꯥꯎꯕ꯭ꯔꯣ ꯁꯤꯗ? ꯃꯅꯤꯄꯨꯔꯔꯣꯝꯒꯤꯗꯤ ꯌꯥꯎꯗꯦ. ꯑꯩꯈꯣꯏ ꯁꯤꯒ ꯂꯥꯛꯏꯁꯦ ꯀꯩꯅꯣ ꯍꯣꯖꯥꯏꯒꯤꯅ ꯅꯝꯃꯦꯕ. ꯑꯣ, ꯀꯁꯥꯔꯣꯝꯗꯒꯤ ꯍꯣꯖꯥꯏꯔꯣꯝꯗ ꯂꯥꯛꯑꯒ ꯃꯐꯝꯗ ꯁꯟꯗꯣꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ. ꯑꯗꯒꯤ
ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯂꯧꯁꯤꯡꯗꯤ ꯂꯩꯅꯕ꯭ꯔꯣ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯂꯧꯁꯤꯡꯗꯤ ꯂꯩꯅꯗꯦ ꯂꯩꯅꯗꯦꯕ ꯏꯕꯣꯛꯈꯣꯏꯒꯤ ꯃꯇꯝꯗ ꯏꯃꯥꯈꯣꯏꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯁꯤꯒ ꯃꯩꯇꯩ ꯇꯥꯔꯝꯕꯁꯤꯡꯁꯦ ꯑꯥ ꯆꯦꯡꯕꯥꯛ ꯃꯨꯔꯤ ꯁꯨꯗꯅ ꯑꯥ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯅ ꯗꯦꯡꯒꯤ ꯇꯧꯗꯅꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯤ ꯍꯧꯖꯤꯛꯇꯤꯗꯨ ꯂꯩꯈꯤꯗꯔꯦ ꯑꯉꯥꯡꯁꯤꯡ ꯈꯔ ꯈꯔ ꯑꯣꯏꯔꯁꯨ ꯃꯆꯥ ꯃꯁꯨ ꯃꯣꯏ ꯂꯥꯛꯄꯗ ꯖꯪꯒꯣꯜ ꯀꯣꯛ ꯂꯥꯛꯈꯤꯖꯠꯂ ꯖꯪꯒꯣꯜ ꯀꯣꯛ ꯇꯥꯔꯛꯈꯤꯕꯅꯦꯕ ꯑꯣ ꯍꯧꯖꯤꯛꯇꯤ ꯃꯤꯅ ꯄꯤꯛ ꯊꯜꯂꯤꯅꯦꯀꯣ ꯄꯤꯛ ꯊꯜꯂꯦ ꯍꯧꯖꯤꯛꯇꯤ ꯃꯤꯅ ꯂꯣꯏ ꯑꯗꯣ ꯃꯩꯇꯩꯗꯤ ꯄꯨꯂꯞꯇꯤ ꯂꯩꯇꯦ ꯃꯆꯥꯏ ꯃꯆꯥꯏꯅꯤ ꯆꯥꯏꯅ ꯂꯩ ꯃꯔꯛ ꯃꯔꯛꯇ ꯈꯥꯎꯒ ꯕꯪꯒꯥꯂꯤꯁꯨ ꯌꯥꯝ ꯂꯩ ꯃꯥꯅꯦ ꯂꯩ 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 ꯕꯪꯒꯥꯂꯤ ꯌꯥꯝ ꯂꯩꯕ ꯕꯪꯒꯥꯂꯤꯁꯤ ꯃꯩꯇꯩꯅ ꯈꯥꯃꯦꯟ ꯆꯥꯕ ꯍꯥꯏꯔ ꯈꯪꯅꯕ ꯈꯥꯃꯦꯟ ꯆꯥꯕ ꯍꯥꯏ ꯈꯪꯅꯩ ꯑꯁꯣꯝꯗꯅ ꯎꯇꯤ ꯆꯥꯏ ꯑꯗꯒꯤ ꯀꯩꯅꯣꯁꯤꯡꯅ ꯇꯦꯈꯥꯎ ꯀꯥꯡꯕꯨꯅ ꯎꯇꯤ ꯆꯥꯕ ꯍꯥꯏꯔ ꯈꯪꯅꯕ ꯑꯗꯒꯤ ꯑꯇꯩ ꯊꯣꯏꯗꯣꯛꯄ ꯍꯪꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨ ꯅꯪꯅ ꯊꯤꯟꯕꯤꯗꯣꯏ ꯃꯥꯒꯤ ꯑꯩꯈꯣꯏ ꯁꯣꯝꯀꯨꯃꯥꯔꯅ ꯂꯩꯔꯤꯕ ꯁꯤꯐꯧ ꯂꯥꯛꯄꯁꯤ ꯑꯣꯖꯥ ꯕꯟꯗꯅꯥ ꯍꯣꯏ ꯃꯌꯨꯝꯗꯒꯤ ꯐꯅꯌꯥꯝ ꯁꯥꯡꯉꯦ ꯃꯊꯦꯛ ꯃꯊꯦꯛ ꯑꯗꯣ ꯃꯔꯛꯇ ꯅꯪꯅ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯤꯟꯗꯣꯛꯄꯤ다 ꯌꯨꯝꯗꯨ ꯈꯔ ꯃꯩꯇꯩ ꯌꯨꯝꯗꯨ ꯊꯤꯜꯂꯒ ꯈꯔ ꯇꯥꯛꯄꯤꯌꯣ ꯑꯗꯩ ꯅꯆꯥꯅꯨꯄꯥꯁꯨ ꯁ꯭ꯀꯨꯜ ꯄꯨꯡ ꯀꯌꯥꯐꯥꯎꯅꯣ ꯃꯥꯏꯗꯨꯕꯣ ꯃꯥꯗꯤ ꯄꯨꯡ 2:30 ꯑꯅꯤ ꯑꯣ ꯑꯗꯨꯗꯤ ꯂꯩꯔꯝꯈꯤꯅꯤꯅꯦ ꯅꯆꯥꯅꯨꯄꯥꯁꯨ ꯍꯥꯏꯐꯦꯠ ꯎꯅꯒꯦ ꯁꯤꯅꯤ ꯑꯩ ꯁꯣꯝꯀꯨꯃꯥꯔ ꯍꯣꯏꯗꯒꯤ ꯊꯣꯛꯆꯒꯦ ꯊꯣꯛꯆꯔꯒ ꯃꯩꯇꯩꯁꯤꯡ ꯂꯩꯔꯤꯕꯁꯤꯡ ꯈ꯭ꯋꯥꯏ ꯃꯐꯝꯗ ꯊꯝꯖꯒꯦ ꯃꯥꯡꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯣꯝꯀꯨꯃꯥꯔꯒꯤ ꯍꯤꯡꯒꯣꯜꯅꯤ ꯃꯥꯅ ꯁꯨꯝ ꯇꯦꯝꯄꯔꯔꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯔꯒ ꯃꯅꯥꯎ ꯅꯨꯄꯥ ꯑꯃ ꯊꯝꯃꯤꯕꯅꯤ ꯍꯥꯏꯗꯅ ꯇꯥꯛꯄꯤ ꯑꯗ ꯑꯩꯈꯣꯏ ꯃꯊꯪ ꯆꯠꯆꯒꯦ ꯆꯠꯁꯦ ꯎꯅꯔꯔꯣꯏꯁꯤ ꯑꯣ ꯑꯥꯔꯠꯀꯤ ꯀꯩꯅꯣꯗ ꯆꯠꯆꯔꯤꯁꯤ ꯁꯤꯗ ꯃꯥꯡꯗ ꯔꯦꯜꯋꯦ ꯇ꯭ꯔꯦꯛ ꯂꯩꯔꯦ ꯔꯦꯜꯋꯦ ꯇ꯭ꯔꯦꯛꯀ ꯄꯦꯔꯦꯔꯦꯜ ꯑꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤꯅꯤ ꯉꯁꯥꯏꯒꯤ ꯑꯣꯖꯥ ꯕꯟꯗꯅꯥ ꯍꯣꯏꯒꯤꯗꯨꯅ ꯆꯨꯝꯗ꯭ꯔꯤꯡꯅ ꯑꯩꯈꯣꯏ ꯃꯈꯥꯔꯣꯝ ꯄꯥꯡꯅ ꯆꯠꯈ꯭ꯔꯒ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯝꯖꯥꯎꯗ ꯅꯣꯡꯄꯣꯛ ꯄꯥꯡꯅ ꯍꯥꯏꯒꯠꯂꯛꯄꯅꯤꯀꯣ ꯅꯣꯡꯄꯣꯛ ꯄꯥꯡꯅ ꯍꯥꯏꯒꯠꯂꯛꯄ ꯂꯝꯕꯤꯅꯤ ꯁꯤꯗꯁꯨ ꯃꯩꯇꯩ ꯃꯔꯛꯇ ꯂꯩꯔꯤ ꯃꯗꯨ ꯑꯩ ꯎꯠꯆꯒꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯣꯝꯀꯨꯃꯥꯔ ꯏꯕꯥꯅꯤ ꯂꯥꯛꯏꯁꯤ ꯏꯁꯇꯦꯁꯟꯗꯣ ꯑꯃꯨꯛ ꯂꯥꯟꯊꯣꯛꯆꯔꯒ ꯑꯩꯅ ꯉꯁꯥꯏ ꯑꯌꯨꯛ ꯂꯥꯛꯆꯕ ꯂꯝꯕꯤꯗꯨꯒ ꯍꯥꯏꯗꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛ ꯏꯁꯇꯦꯁꯟꯒꯤꯀꯣ ꯔꯦꯜ ꯇꯥꯂꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯇꯦꯁꯟꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯃꯩꯇꯩ ꯌꯨꯝ ꯑꯍꯨꯝ ꯍꯥꯏꯕ ꯑꯍꯨꯝ ꯂꯩꯌꯦ ꯑꯗꯣ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯥꯟꯅ ꯆꯠꯆꯒꯦ ꯑꯗꯨꯒ ꯁꯣꯝꯒꯤ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯑꯣꯖꯥ ꯕꯟꯗꯅꯥ ꯍꯣꯏ ꯁꯣꯝꯀꯨꯃꯥꯔ ꯍꯣꯏ ꯂꯩꯔꯤꯕꯁꯤꯅ ꯑꯃꯨꯛ ꯁꯤꯒꯤ ꯃꯊꯪꯗ ꯑꯃꯨꯛ ꯇꯥꯛꯆꯒꯦ ꯑꯩꯈꯣꯏ ꯈꯤꯇꯪ ꯂꯥꯞꯄꯤ ꯏꯁꯇꯦꯁꯟꯗꯒꯤ ꯊꯣꯛꯂꯛꯄꯗꯅꯤ ꯁꯣꯝꯗ ꯏꯁꯇꯦꯁꯟꯒꯤ ꯍꯦꯛ ꯋꯥꯡꯃ ꯁꯤꯗ ꯃꯌꯥ ꯅꯛꯅ ꯌꯨꯝ ꯀꯌꯥꯕ ꯁꯤꯗ ꯌꯨꯝ 2 ꯂꯩꯌꯦ ꯑꯩ ꯆꯠꯆꯒꯦ ꯁꯤꯗ ꯂꯩꯔꯦ ꯍꯦꯛ ꯏꯁꯇꯦꯁꯟꯒꯤ ꯁꯤ ꯏꯁꯇꯦꯁꯟ ꯔꯦꯜꯋꯦ ꯄ꯭ꯂꯦꯠꯐꯣꯝ ꯃꯥꯡꯗ ꯂꯩꯔꯦ ꯁꯤꯒꯤ ꯍꯦꯛ ꯋꯥꯡꯃ ꯁꯤꯗꯩꯁꯤꯗ ꯁꯣꯝꯗ ꯅꯣꯡꯄꯣꯛ ꯑꯣꯏꯔꯞꯅ ꯗꯨꯀꯥꯟꯁꯨ ꯐꯝꯗꯅ ꯂꯩꯔꯤꯌꯦ ꯃꯩꯇꯩꯒꯤ ꯗꯨꯀꯥꯟꯅꯤ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯃꯩꯇꯩ ꯑꯊꯧꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯖꯪꯒꯣꯜꯗ ꯑꯁꯥꯝꯒꯤ ꯖꯪꯒꯣꯜ ꯆꯠꯂꯒ ꯖꯪꯒꯣꯜ ꯀꯛꯑꯒ ꯃꯩꯇꯩꯒꯤ ꯂꯝ ꯀꯟꯕꯤꯔꯝꯗꯅ ꯍꯧꯖꯤꯛ ꯂꯩꯔꯝꯃꯤꯁꯦ ꯏꯕꯦꯝ ꯍꯣꯏꯗꯤ ꯁꯤꯗꯩꯁꯤꯗ ꯀꯅꯥꯅꯣ ꯑꯣꯖꯥ ꯑꯃ ꯂꯩꯔꯤ ꯑꯣꯖꯥ ꯑꯃꯨꯛꯇ ꯂꯦꯡꯊꯣꯛꯄꯤꯔꯛꯎꯅꯦ ꯀꯔꯤ ꯃꯨꯔꯤ ꯀꯕꯣꯛꯁꯤꯗꯤ ꯀꯔꯤꯅꯣ ꯃꯌꯥꯡꯗꯩ ꯂꯩꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯏꯁꯥꯅ ꯄꯣꯛꯄ ꯑꯣ ꯑꯣꯖꯥꯗꯤ ꯀꯔꯤ ꯃꯤꯡ ꯀꯧꯕꯤꯕ ꯇꯣꯅꯨ ꯀꯌꯨꯝꯅꯣ ꯂꯧꯔꯤꯌꯥꯝ ꯇꯣꯅꯨ ꯍꯧꯔꯛꯄꯗꯤ ꯀꯗꯥꯏꯗꯒꯤ ꯍꯧꯕꯤꯔꯛꯄꯅꯣ ꯑꯩꯈꯣই ꯍꯧꯔꯛꯄꯁꯦ ꯍꯦꯛ ꯄꯥꯕꯅ ꯍꯧꯔꯛꯄꯗꯤ ꯖꯤꯔꯤꯕꯥꯝ ꯃꯅꯤꯄꯨꯔꯗꯒꯤ ꯑꯗꯨꯒ ꯁꯤꯗ ꯂꯥꯛꯄꯤꯕꯗꯤ ꯑꯣꯖꯥ ꯍꯣꯏ ꯁꯤꯗ ꯄꯣꯛꯏꯔꯣ ꯀꯩꯅꯣ ꯑꯩꯈꯣꯏ ꯑꯁꯤ ꯀꯁꯥꯔꯗ ꯕꯣꯔꯕꯤꯟ ꯍꯥꯏꯗꯨꯒ ꯕꯣꯔꯕꯤꯜꯒꯤ ꯑꯣ ꯑꯣꯖꯥꯒꯤ ꯀꯩꯅꯣꯔꯣ ꯑꯣꯖꯥ ꯆꯍꯤ ꯀꯌా ꯁꯨꯕꯤꯔꯒꯦ ꯆꯍꯤ 35 35 ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯒꯤ ꯍꯜꯂꯦ ꯑꯣꯖꯥ ꯍꯣꯏ ꯏꯇꯩꯃꯔꯣ ꯃꯥꯅꯤ ꯑꯣ ꯏꯇꯩꯃꯅ ꯀꯔꯤ ꯂꯝ ꯅꯤꯉꯣꯜ ꯑꯩꯅ ꯍꯣꯖꯥꯏꯒꯤꯅꯤ ꯍꯣꯖꯥꯏ ꯀꯔꯤ ꯈꯨꯟ ꯍꯣꯖꯥꯏ ꯎꯗꯣꯏꯄꯨꯔꯒꯤ ꯎꯗꯣꯏꯄꯨꯔꯒꯤ ꯍꯣꯏ ꯑꯣ ꯑꯗꯣ ꯁꯥꯒꯩꯅ ꯈꯦꯇ꯭ꯔꯤꯃꯝ ꯅꯤꯉꯣꯜ ꯈꯦꯇ꯭ꯔꯤꯃꯌꯨꯝꯅꯦꯕ ꯍꯣꯏ ꯎꯗꯣꯏꯄꯨꯔ ꯑꯩ ꯈꯪꯖꯩ ꯈꯪꯅ ꯆꯥꯟꯅꯕꯁꯨ ꯌꯥꯝ ꯂꯩ ꯍꯣꯏ ꯁꯣꯝꯗ ꯅꯛꯁꯤꯟꯕꯤꯔꯛꯎꯅꯦ ꯑꯃꯨꯛꯇ ꯌꯥꯝ ꯐꯅꯤ ꯑꯣ ꯏꯆꯥꯁꯤꯡ ꯀꯌꯥ ꯂꯩꯒꯦ ꯅꯤꯄꯥ ꯑꯃꯈꯛꯇꯅꯤ ꯅꯨꯄꯥ ꯀꯔꯤ ꯇꯧꯔꯤ ꯃꯄꯥꯟꯗ ꯒꯨꯖꯔꯥꯠꯇ ꯄ꯭ꯂꯥꯏꯕꯣꯔꯗꯇ ꯁꯨꯔꯤ ꯀꯝꯄꯦꯅꯤꯗ ꯀꯝꯄꯅꯤꯗ ꯁꯨꯔꯤ ꯅꯨꯄꯤ ꯌꯥꯎꯗꯦ ꯌꯥꯎꯗꯦ ꯅꯤꯉꯣꯜ ꯃꯧ ꯊꯤꯔꯕꯣ ꯊꯤꯗ꯭ꯔꯤ
เมาทีนะบดีเมาสิยำเลยก็ lây có อะ nơi ดูครั้งนั้นนาทีเนี่ยเมาสิจะไม่ได้เลยชาบิเลยสิจะไม่ได้ปักขังเลยจิครั้งนั้นแต่นะอปราสามจะช่วยนะเลยดิเช่แต่เขาเดี๋ยวมายุ่งขรับปานบ้าเดมาจีรวมเดี๋ยวดีบ่มิชิงเดขรับปานบ้าก็ตัวว่ายำตรงนั่นเองบ้าเด็กนิวเมาโลบุสูแต่เขาขรับโลมิชิงขรับโลตรงนั้นโอ้จะหัวโลริยมเนี่ยบ้าโลริยมเนี่ยบ้าโอ้ดุการอะดูดีโอ้จานนั้นหลักปีบดีสิเดี๋ยวจะแกมจอดก็หลักปีหิมโน कोई चिका चाही कुन मा थोय रोंगे अंका กุยตรีเนี่ยตัวเดียว कोई चिका लाख बदे कोई जी चाही yang khai mu อย่างเคยให้ดีอิชากีจะฮี आ คุณกูมาถอยคุณนี่ถอยด้วยแต่หลักปีเป็นเนี่ยบ้าโอ้จังกูก็คลีระ jangon ko pa ja ho de อย่าหกเดือบบ้าเอาบ่จะให้ป่าบ่ให้ที่จังกูก็อินเนี่ยบ้า moi da ที่นี่ยังวิวมาพมเดใจตกตนะจังกูก็ตนะโอ้จะให้ยุ่มโซดุมปุลละบระตุกันใช่ jampul อ๋ออาเกอเตยนะกระไรด่า cái này mấy cái xe โอ้ยเนี่ยใจนะแต่เขา sai nó lấy nhà thôn ra khai thác nó lấy มายังมาตักให้แต่มายังรวยหาละใช่ป่ะแต่เขาดูบังกาลีให้มายังรวยหาละใช่ป่ะอะเดี๋ยวไอ้ยามนุ่งไงจะเด้งกี่ปาลิบโรจิกชัว เขาจะเรียนที่นะหันดักเนี่ยพวกตัวแค่จุ่มเด็กใกล้อยู่เรียนหันดัก อะสินะกะดีดะกะไม่นะ อาชีพนี้จุ่มมาคนที่เลี้ยงได้ชุ่มคางจะปลูกปนี่ ก็ต้องห้อยเนี่ยโอ้มูรีนี่นะโอ้เจงปักที่สูดเรบะ จำปาที่สูดเนี่ยโซดาอิซาสิงห์น้ำสูด โอ้ มาค่าทับตัวแค่ นุ่งไงจะได้อีจันนุปาดูดีกะรีมามิงกูบ่า ซานุปาเซติเกนดราสิง จะฮีเกียสุรเก chahi kun tham mu จะฮีกุนทรามุกสุเรมายุมปันบะมาทีบะยำยาเระ ซาเร่ซาเร่ ผู้ชิกอะคุยมียาบีบีอันนี้ขัดนี่เนี่ยเลยดิชา ห้อยห้อยห้อย อีอะดูดิมูกียำตระการนี่เนี่ยฮะเอมูทีบีรอไอ้ให้จักแกกะรีมามิงบะอีจันนุปากิโด ซาโดติเกนดราสิง ติเกนดรสิง ห้อยซา กุจราตให้บรอ กุจราต กุจราตทบกตาวนั้นเลยบะ ห้อย กีมูอามาปามใจ ห้อย อะคุยกีบอร์ฮัตเรลเวย์สเตชันกีเฮกอวังสรุปนี่ก็เสียอวังเฮกตัวดะอะคุยกีเฮกลานทุกปะกะอะดุมเลยเลยมาสิมาควายกีมาพมดะขังกันจะนิ่งชิกีดุกานจีเฮกงารีลอริยามกีดุกานจีกีเฮกมายกนะบดะดุกานนั้นมันจะพัมมีอีเบียมามันนะอีเบียมาหาอะไรกันชีดีไอ้มาช่วยกันนะแกนโนตเอาเลยนี่ตัวนั่งที่นั่งที่เชียงปากสุยาวดี 좀 빡치자고요. 무리 주야리 시 이산에 떠리러 아, 이산에 왜또 юм다 아, 좀다. юм디가 치러 아무네 좀디 후지 거의 이마기 좀더 레이바. 아 이베 메민 그리 거게 군절라다 데비거리. 그 юм노 거의 누가이 통암. 아낭 이밤디 이밤디 시가 이코아니 그는 오. 까니. 러리암 닝원 어, 아 까노다 러리암 닝원나 그리바 통암다 매. 통암다 마용 빤바 곤절라타 시 이산에 юм다 수리라 아, 시디가 제막 시디 좀 레이바. 아 무리 시디 뽑바. 어, 까복 수부에바 아좀 칫브로 아, 칠리. 예. 칠리. 앙앙 레라보 이산 레라보 자웨. 이자케야 야오라 앙앙 아니 누파니. 라리 까땀미고 한도 한당 미틱 타이. 아도 스와이드디 토디암나 미텔론 강박 강다버이디 토이나 똥나 아동 아야므나 로이 강나라바 나트로 아도 낭주 나짜노피 다 텔레폰도다 아사미야다 아호미야다 따우버도나 따우야 아도 마시 팠다바 마이테기 팠다버니 아이나 마파마 이차징다 юм낙 사게 강한가다버니 호직디 나짜징도 로리 까노 까리 로리암 닝원나 통암다 올레나 아코이 통암니 아데이 통암 까리 예크노 살라이노 가이도 까리 예크노 하이도 바 앙앙징다 강한가다버니 과 시 아스누가이레 군줄라타기 까노 제 아이요 코이 영비오 보르핫 रेलवे स्टेशन की हेक लांथोरक्पा लांथोकफम लंबी गादी कनो तौदे फन चोंथब दरकार ओय चोंथरगा तो अमांग द उरिसि स्टेशन नि फन चोंथोक पिरि एरगा सिदैसिदा नोंपोक पांगला येता खितंग लागा दुकान अनि मैतै की दुकान अनि मायोक नना लेरे याम नुंगाइजबा कनो नि उदलता यूट्यूब येंब्रो ओय मनिंद्र कोनसमना तौनी अदु खरा सब्सक्राइब कासु तौबियो अदुगा मिंगोंदा नंग मरी मता खंगला चानबसिंगदसु खरा यंगलो आई अपर सामगी खुन खुनसिंग
ꯆꯠꯇꯅ ꯇꯧꯔꯨꯔꯤꯕꯅꯤ ꯃꯊꯪ ꯌꯨꯝ ꯑꯃꯨꯛ ꯆꯠꯆꯒꯦ ꯍꯧꯖꯤꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯣꯝ ꯀꯨꯃꯥꯔꯅ ꯂꯝꯖꯤꯡꯕꯤꯗꯨꯅ ꯂꯥꯛꯏꯁꯤ ꯁ꯭ꯇꯦꯁꯟꯒꯤ ꯁꯤꯁꯨ ꯑꯋꯥꯡ ꯃꯥꯏꯀꯩꯗꯅꯤ ꯍꯦꯛ ꯂꯥꯟꯊꯣꯛꯂꯛꯄꯒ ꯁ꯭ꯇꯦꯁꯟ ꯂꯝꯕꯤ ꯍꯥꯏꯇꯥꯔꯦ ꯁꯤꯗꯤ ꯁ꯭ꯇꯦꯁꯟꯗꯒꯤ ꯇꯥꯎꯟ ꯇꯥꯕ ꯂꯝꯕꯤꯁꯤꯗ ꯈꯤꯇꯪ ꯃꯥꯡꯗ ꯑꯆꯧꯕ ꯕꯤꯜꯗꯤꯡ ꯑꯃ ꯂꯩꯕꯒꯤ ꯑꯁ꯭ꯋꯥꯏꯗ ꯃꯩꯇꯩ ꯌꯨꯝ ꯈꯔ ꯂꯩ ꯍꯥꯏꯌꯦ ꯑꯗꯣ ꯌꯥꯝꯅ ꯃꯆꯣꯏ ꯂꯩꯕꯅꯤꯅ ꯕꯣꯔꯍꯥꯠꯀꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛ ꯆꯪꯉꯨꯕꯁꯤ ꯉꯝꯒꯗꯧꯕꯗꯤ ꯃꯥꯟꯗꯦ ꯑꯗꯨ ꯑꯩ ꯌꯥꯔꯤꯃꯈꯩꯗꯤ ꯉꯁꯤꯒꯤ ꯄꯨꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 6:10 ꯇ꯭ꯔꯦꯟꯅꯤ ꯒꯨꯋꯥꯍꯥꯇꯤ ꯌꯧꯕ ꯇ꯭ꯔꯦꯟ ꯏꯟꯇꯔꯁꯤꯇꯤꯅꯤ ꯃꯗꯨꯗ ꯆꯠꯆꯒꯗꯕꯅꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯆꯪꯖꯔꯝꯕ ꯉꯝꯕꯈꯩ ꯆꯪꯖꯔꯝꯕ ꯍꯥꯏꯇꯥꯔꯦ ꯌꯨꯝ ꯊꯣꯡ 18 ꯂꯩꯔꯤꯕꯁꯤ ꯃꯆꯥꯏ ꯃꯌꯥꯡꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯦ ꯃꯥꯡꯗ ꯆꯠꯄꯤꯔꯤꯕꯁꯤ ꯁꯣꯝ ꯀꯨꯃꯥꯔꯅꯤ ꯃꯥꯅ ꯄꯨꯕꯤꯔꯒ ꯂꯥꯛꯆꯔꯤꯕꯅꯤ ꯁꯤꯗ ꯌꯧꯁꯤꯜꯂꯛꯑꯦ ꯃꯩꯇꯩ ꯂꯩꯔꯤꯕ ꯑꯣ ꯁꯤꯗꯤ ꯀꯩꯅꯣꯅꯤꯅꯦ ꯂꯛꯁꯃꯤ ꯖꯨꯋꯦꯂꯔꯤ ꯍꯥꯏꯁꯤꯔꯣ ꯁꯣꯝꯒꯤꯁꯦ ꯑꯗꯣ ꯑꯝꯇ ꯅꯠꯇ꯭ꯔꯣ ꯑꯇꯣꯞꯄ ꯃꯤꯅ ꯐꯝꯕ ꯚꯔꯥ ꯊꯝꯕ ꯑꯣ ꯁꯤꯗꯤ ꯖꯨꯋꯦꯂꯔꯤ ꯅꯠꯇꯦꯅꯦ ꯗꯨꯀꯥꯟꯅꯤꯅ ꯑꯣ ꯁꯤꯗ ꯗꯨꯀꯥꯟ ꯂꯩꯔꯝꯃꯦ ꯕꯖꯥꯔꯗ ꯑꯣ ꯉꯥꯏꯈꯣꯅꯦ ꯑꯣ ꯑꯩꯅ ꯎꯗ꯭ꯔꯦ ꯁꯤꯅ ꯀꯔꯤꯅꯣ ꯑꯣ ꯀꯁꯇꯃꯔ ꯍꯦꯌꯔ ꯑꯦꯟ ꯕꯣꯗꯤ ꯀꯦꯌꯔ ꯋꯤꯠ ꯑꯦ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯀꯩꯅꯣ ꯕ꯭ꯌꯨꯇꯤ ꯄꯥꯔꯂꯔꯔꯣ ꯏꯆꯥꯅꯨꯄꯤꯅ ꯇꯧꯔꯤꯔꯣ ꯀꯔꯤꯅꯣ ꯕꯥꯃꯣꯟ ꯍꯥꯏꯗꯨꯔꯣ ꯕꯥꯃꯣꯟ ꯑꯁꯣꯝꯗ ꯏꯇꯩꯃ ꯍꯣꯏꯅ ꯀꯔꯤ ꯑꯧ ꯀꯩꯌꯨꯝꯅꯣ ꯂꯣꯡꯖꯝꯅꯤ ꯀꯔꯤ ꯂꯝ ꯅꯤꯉꯣꯜꯅꯣ ꯑꯩꯗꯤ ꯗꯤꯕꯨꯒꯔꯒꯤꯅꯤꯅꯦ ꯗꯤꯕꯨꯒꯔ ꯀꯔꯤ ꯂꯩꯀꯥꯏꯒꯤ ꯀꯔꯤ ꯈꯨꯟꯒꯤ ꯇꯦꯂꯤꯌꯥꯄꯇꯤ ꯍꯥꯏꯗꯣ ꯇꯦꯂꯤꯌꯥꯄꯇꯤ ꯑꯩ ꯈꯪꯖꯩ ꯑꯩ ꯆꯠꯂꯨꯔꯦ ꯍꯟꯗꯛ ꯇꯦꯂꯤꯌꯥꯄꯇꯤꯒꯤ ꯀꯔꯤ ꯃꯥꯏ ꯃꯃꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ SSBꯗ ꯊꯕꯛ ꯇꯧꯕ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯏꯆꯦꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯃꯣꯏꯗꯒ ꯑꯩ ꯆꯥꯛ ꯀꯩꯅꯣ ꯀꯩ ꯆꯥꯒ ꯊꯛꯂꯦ ꯑꯟꯖꯅꯥ ꯍꯣꯏꯗ ꯑꯗꯨ ꯏꯆꯦꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯑꯣ ꯁꯤ ꯃꯩꯇꯩꯅ ꯇꯧꯔꯤꯔꯣ ꯀꯩꯅꯣꯁꯦ ꯑꯩ ꯏꯆꯥꯅꯨꯄꯤꯅꯤ ꯏꯆꯥꯅꯨꯄꯤ야 ꯍꯧꯖꯤꯛꯀꯤ ꯁꯥꯒꯩꯗꯣ ꯀꯔꯤꯑꯕ ꯍꯧꯖꯤꯛꯀꯤꯗꯣ ꯂꯣꯡꯖꯝ ꯁꯤ ꯃꯣꯏ ꯃꯤ ꯂꯩꯕ꯭ꯔꯣ ꯅꯨꯄꯤꯒ ꯂꯥꯛꯄ꯭ꯔꯣ ꯑꯃꯨꯛꯇ ꯆꯪꯒꯦꯅꯦ ꯑꯃꯨꯛꯇ ꯏꯆꯥꯅꯨꯄꯤꯗꯣ ꯀꯧꯊꯣꯛꯄ꯭ꯔꯥ ꯀꯩꯅꯣ ꯃꯤꯂꯥ ꯂꯤꯂꯤ ꯀꯧꯃꯥꯅꯦ ꯃꯤꯂꯥ ꯂꯤꯂꯤ ꯁꯤꯗꯤ ꯄ꯭ꯔꯣꯄꯔ ꯇꯥꯎꯟꯗ ꯌꯥꯝ ꯆꯥꯎꯊꯣꯛ ꯆꯤꯡꯅꯤꯡꯉꯥꯏꯅꯤ ꯂꯣꯡꯖꯝꯒꯤ ꯅꯨꯄꯤ ꯃꯆꯥ ꯃꯤꯂꯥ ꯂꯤꯂꯤꯅ ꯕ꯭ꯌꯨꯇꯤ ꯄꯥꯔꯂꯔ ꯑꯃ ꯁꯣꯝꯒꯤ ꯕꯤꯜꯗꯤꯡꯁꯤ ꯂꯣꯏꯅꯃꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯁꯟꯗꯒꯤ ꯊꯣꯛꯂꯛꯄ ꯇꯥꯎꯟ ꯂꯝꯕꯤꯗ ꯈꯤꯇꯪ ꯑꯗꯨꯝ ꯀꯥꯟꯊꯣꯔꯛꯄꯒ ꯂꯩꯔꯦ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟ ꯚꯔꯥ ꯂꯧꯗꯅ ꯇꯧꯗꯅ ꯂꯣꯡꯖꯝꯒꯤ ꯏꯃꯨꯡ ꯑꯃ ꯂꯩꯔꯦ ꯅꯣꯏ ꯏꯆꯥꯅꯨꯄꯤꯗꯣ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ ꯍꯥꯏꯅ ꯏꯃꯨꯡꯁꯤꯗꯅ ꯁꯤꯗ ꯆꯪꯉꯒ ꯌꯨꯝ ꯂꯩꯔꯤꯕ ꯑꯣ ꯁꯤ ꯂꯣꯏꯅꯃꯛꯁꯤ ꯑꯗꯣ ꯏꯆꯥ ꯀꯌꯥꯅꯣ ꯑꯩꯗꯤ ꯅꯨꯄꯥ ꯌꯥꯎꯗꯦꯅꯦ ꯅꯨꯄꯤ ꯉꯥꯛꯇꯅꯤꯅꯦ ꯅꯨꯄꯤꯀꯌా ꯅꯨꯄꯤ 3 ꯏꯁ ꯅꯨꯄꯤ 3 ꯑꯗꯨ ꯊꯥꯖꯕꯗꯤ ꯀꯌా ꯌꯥꯎꯔꯕ ꯂꯣꯏ ꯊꯥꯖꯈ꯭ꯔꯦ ꯑꯃꯈꯛꯇꯪꯗꯤ ꯊꯥꯖꯗ꯭ꯔꯤ ꯑꯗꯨ ꯁꯤꯒ ꯂꯩꯇꯦ ꯃꯄꯥꯟꯗ ꯂꯩ ꯀꯔꯤ ꯇꯧꯔꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ ꯀꯩꯗꯧꯔꯤꯕ ꯃꯥꯁꯇꯔ ꯑꯣꯏ ꯀꯗꯥꯏꯗ ꯕꯦꯡꯒ꯭ꯂꯣꯔꯗ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯥꯏꯔꯤꯛ ꯇꯝꯕꯤꯔꯥ ꯅꯠꯇ꯭ꯔꯒ ꯇꯝꯕꯤ ꯅꯠꯇꯦ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯑꯣꯖꯥ ꯑꯣꯏ ꯀꯔꯤ ꯃꯃꯤꯡ ꯀꯧꯏ ꯑꯗꯨ ꯀꯩꯅꯣ ꯄ꯭ꯔꯤꯌꯪꯀꯥ ꯀꯧꯋꯦꯕ ꯂꯣꯡꯖꯝ ꯄ꯭ꯔꯤꯌꯪꯀꯥ ꯂꯣꯡꯖꯝ ꯄꯤꯌꯣꯡꯀꯥ ꯑꯣ ꯃꯤꯔꯂꯥ ꯂꯤꯂꯤꯗꯤ ꯀꯩꯅꯣ ꯇꯧꯔꯤꯕ꯭ꯔꯣ ꯃꯌꯨꯝ ꯄꯥꯜꯂꯕ ꯀꯗꯥꯏꯋꯥꯏ ꯄꯥꯜꯂꯤꯕ ꯃꯅꯤꯄꯨꯔꯗꯅꯤꯅꯦ ꯃꯅꯤꯄꯨꯔ ꯀꯥꯏꯗ ꯃꯥꯏ ꯅꯨꯄꯥꯁꯨ ꯁꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯁꯦ ꯂꯩꯇꯦ ꯃꯅꯤꯄꯨꯔꯗ ꯂꯩ ꯃꯅꯤꯄꯨꯔ ꯂꯩꯌꯦ ꯃꯥꯅ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕ ꯏꯊꯣꯟꯗ ꯑꯣ ꯃꯥꯏ ꯅꯨꯄꯥꯁꯨ ꯍꯦꯛ ꯂꯥꯛꯄ ꯑꯣ ꯅꯤꯉꯣꯜ 3ꯀꯤ ꯃꯃꯥ ꯑꯣ ꯃꯇꯣꯟꯗ ꯂꯩꯕ ꯑꯗꯣ ꯃꯤꯂꯥꯅꯤꯅ ꯀꯣꯜꯂꯒ ꯂꯩꯔꯤꯃꯤꯅ ꯑꯩꯒ ꯃꯆꯥꯅꯨꯄꯤ ꯆꯥꯎꯕ ꯑꯃꯁꯨ ꯂꯩ ꯁ꯭ꯀꯨꯜ ꯆꯠꯈꯤꯕ ꯑꯣ ꯃꯤꯂꯥꯅꯤ ꯀꯩꯅꯣ ꯇꯧꯔꯤꯌꯦ ꯋꯥꯁꯔꯨꯝ ꯆꯪꯈꯤꯌꯦ ꯑꯩ ꯃꯇꯝꯁꯦ ꯊꯦꯡꯈ꯭ರೆ ꯑꯩ ꯎꯅꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯕ꯭ꯌꯨꯇꯤ ꯄꯥꯔꯂꯔꯁꯤꯗꯤ ꯃꯥꯅ ꯆꯂꯥꯏꯔꯤꯅꯦꯕ ꯐꯔꯦ ꯅꯨꯡꯉꯥꯏꯔꯦ ꯃꯩꯇꯩ ꯏꯃꯨꯡ ꯁꯤ ꯎꯖꯕꯗ
ꯂꯣꯡꯖꯝꯒꯤ ꯇꯦꯡꯒꯤ ꯃꯤꯡꯗꯨ ꯀꯔꯤ ꯍꯥꯏꯌꯦ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯗꯤ ꯉꯧꯕꯤꯁꯅꯥ ꯉꯧꯕꯤ ꯁꯅꯥ ꯗ꯭ꯔꯤꯕꯨꯒꯣꯔꯒꯤ ꯇꯦꯂꯤꯌꯥꯄꯇꯤ ꯅꯤꯡꯉꯣ ꯂꯣꯡꯖꯝ ꯉꯧꯕꯤ ꯁꯅꯥꯒꯤ ꯃꯥꯅ ꯃꯄꯨ ꯑꯣꯏꯔꯒ ꯂꯩꯔꯤꯕ ꯌꯨꯝꯗꯤ ꯌꯨꯝ ꯌꯥꯝ ꯆꯥꯎꯏ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯇꯥꯏꯞꯀꯤ ꯌꯨꯝꯖꯥꯎꯅꯤ ꯑꯩ ꯆꯪꯖꯔꯝꯃꯔꯣꯏꯒꯦ ꯃꯊꯪ ꯂꯩꯕ ꯌꯨꯝꯗ ꯑꯃꯨꯛ ꯆꯠꯆꯒꯦ ꯑꯩ ꯆꯠꯆꯔꯨꯒꯦ ꯗꯦꯕꯥꯁꯤꯁ ꯁꯔꯃ ꯕꯥꯃꯣꯟ ꯏꯃꯨꯡꯅꯤ ꯗꯦꯕꯥꯁꯤꯁ ꯀꯌꯨꯝꯅꯣ ꯍꯥ ꯒꯨꯔꯨ ꯃꯌꯨꯝꯅꯦꯕ ꯒꯨꯔꯨ ꯃꯌꯨꯝ ꯑꯃ ꯂꯩꯔꯦ ꯂꯥꯏꯁꯪ ꯃꯥꯟꯗꯣꯞ ꯂꯩꯔꯤꯕꯣ ꯂꯩ ꯑꯣ ꯃꯥꯒꯤ ꯗꯦꯕꯥꯁꯤꯁꯇꯤꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ CSC ꯍꯥꯏꯁꯦ ꯀꯔꯤ ꯀꯃꯟ ꯁꯥꯔꯚꯤꯁ ꯁꯦꯟꯇꯔ ꯀꯔꯤ ꯑꯙꯥꯔꯒꯤ ꯀꯔꯤ ꯃꯌꯥꯝ ꯇꯧꯕꯗꯨꯅꯤꯅꯦꯀꯣ ꯑꯣ ꯑꯗꯨ ꯇꯧꯔꯤ ꯗꯨꯀꯥꯟꯗꯤ ꯌꯥꯔꯦ ꯁꯤ ꯁꯥꯏꯟꯕꯣꯔꯗ ꯎꯠꯂ ꯂꯣꯏꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯗꯦꯕꯥꯁꯤꯁꯀꯤ ꯀꯅꯥꯅꯣ ꯁꯤꯅ ꯑꯩꯅ ꯃꯆꯦ ꯏꯆꯦ ꯀꯔꯤ ꯃꯃꯤꯡ ꯑꯩ ꯕꯤꯟꯗꯤꯌꯥ ꯁꯔꯃ ꯀꯣꯏ ꯕꯤꯟꯗꯤꯌꯥ ꯒꯨꯔꯨꯃꯌꯨꯝ ꯕꯤꯟꯗꯤꯌꯥ ꯌꯨꯝ ꯄꯥꯜꯂꯕꯣ ꯄꯥꯟꯗ꯭ꯔꯤꯕꯣ ꯑꯩ ꯁꯤꯡꯒꯜꯅꯦ ꯁꯤꯡꯒꯜꯅꯦꯗꯤ ꯂꯩꯁꯥꯕꯤꯔꯣ ꯅꯠꯇꯦ ꯑꯩ ꯑꯉꯥꯡ ꯑꯃ ꯂꯩꯔꯤ ꯑꯩ ꯁꯤꯡꯒꯜꯅꯦ ꯁꯤꯡꯒꯜ ꯏꯄꯨꯔꯣꯏꯕ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯑꯃ ꯂꯩꯇꯦ ꯑꯩ ꯃꯥꯅꯦ ꯑꯩꯈꯣꯏ ꯈꯥꯏꯅꯔꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯀꯗꯥꯏꯒꯤ ꯅꯨꯄꯥ ꯁꯤꯜꯆꯔꯒꯤ ꯁꯤꯜꯆꯔ ꯀꯩ ꯈꯨꯟꯒꯤ ꯁꯤꯜꯆꯔ ꯒꯣꯁꯥꯏꯄꯨꯔꯒꯤ ꯕꯥꯃꯣꯟꯗꯔꯣ ꯕꯥꯃꯣꯟ ꯒꯣꯁꯥꯏꯄꯨꯔꯗꯩ ꯈꯥꯏꯅꯔꯛꯏꯕ ꯀꯔꯤ ꯃꯔꯝꯒꯤ ꯈꯥꯏꯅꯔꯤꯅꯣ ꯍꯣꯏ ꯑꯗꯨꯗꯤ ꯍꯪꯉꯔꯣꯏ ꯑꯩ ꯀꯣꯔꯁꯁꯨ ꯅꯠꯇꯕꯅꯤ나 ꯌꯥꯅꯗ꯭ꯔꯕꯅꯤꯅ ꯗꯦꯕꯥꯁꯤꯁ ꯍꯣꯏꯒꯤ ꯂꯥꯏꯁꯪ ꯂꯩꯕ꯭ꯔꯣ ꯂꯩ ꯒꯨꯔꯨꯃꯌꯨꯝ ꯗꯦꯕꯥꯁꯤꯁ ꯍꯣꯏꯒꯤ ꯑꯗꯨ ꯀꯔꯤ ꯅꯪ ꯅꯃꯤꯡꯗꯣ ꯍꯧꯖꯤꯛꯀꯤꯗꯣ ꯕꯤꯟꯗꯤꯌꯥ ꯁꯔꯃ ꯊꯨꯔꯥꯅꯤ ꯈꯨꯔꯨꯝꯖꯔꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯣ ꯁꯤꯗ ꯂꯥꯏꯁꯪ ꯃꯆꯥ ꯑꯃ ꯇꯧꯔꯤ ꯂꯝꯗꯤ ꯁꯤꯗꯤ ꯄꯨꯔꯥ ꯇꯥꯎꯟ ꯍꯥꯏꯗꯨ ꯇꯥꯔꯦꯅꯦꯀꯣ ꯇꯥꯎꯟꯅꯦꯕ ꯊꯨꯔꯥꯅꯤꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕꯤꯕ ꯑꯩꯒꯤ ꯑꯥ ꯕꯤꯕꯂꯥ ꯁꯔꯃ ꯀꯌꯨꯝ ꯅꯤꯉꯣꯟꯅꯣ ꯑꯩ ꯀꯣꯏꯖꯝ ꯅꯤꯉꯣꯟꯅꯤ ꯁꯔꯃꯥꯗ ꯑꯣꯡꯉꯕ ꯁꯔꯃꯗ ꯑꯣꯡꯉꯛꯄ ꯀꯗꯣꯝꯗꯒꯤ ꯑꯩ ꯍꯣꯖꯥꯏ ꯃꯥꯏꯀꯩꯗꯩꯅꯤ ꯍꯣꯖꯥꯏ ꯀꯔꯤ ꯈꯨꯟꯒꯤꯅꯣ ꯅꯟꯗꯄꯨꯔ ꯅꯟꯗꯄꯨꯔ ꯀꯔꯤ ꯂꯩꯀꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯃꯃꯥꯡ ꯂꯩꯀꯥꯏ ꯃꯅꯤꯡ ꯂꯩꯀꯥꯏꯗꯣ ꯑꯩꯈꯣꯏ ꯑꯗꯨꯋꯥꯏꯗꯨꯗꯤ ꯃꯌꯥꯏ ꯂꯩꯀꯥꯏ ꯑꯣ ꯍꯥꯏꯇꯥꯔꯦ ꯑꯣ 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 ꯆꯔꯥꯂꯤ ꯆꯔꯥꯂꯤꯗꯣ ꯑꯣ ꯑꯗꯣ ꯕꯥꯃꯣꯟꯗ ꯑꯣꯡꯉꯦꯅ ꯇꯥꯟꯊꯣꯔꯛꯈ꯭ꯔꯤꯔꯣ ꯑꯅꯤ ꯑꯗꯨꯅꯤꯅ ꯑꯗꯨꯅ ꯂꯃꯛꯁꯦ ꯁꯣꯝꯗ ꯊꯣꯔꯛꯏꯁꯤꯅꯦ ꯑꯗꯨ ꯊꯣꯛꯂꯛꯑꯁꯨ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦꯗꯅ ꯒꯨꯔꯨ ꯃꯌꯨꯝꯁꯨ ꯃꯨꯠꯇ꯭ꯔꯦ ꯕ꯭ꯔꯥꯍꯃꯅꯤ ꯑꯣꯏꯕꯁꯨ ꯃꯨꯠꯇ꯭ꯔꯦ ꯍꯥ ꯍꯣꯏ ꯃꯣꯏꯅ ꯏꯟꯊꯣꯛ ꯆꯠꯁꯅꯨ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ ꯃ꯭ꯔꯤꯅꯥꯂꯤꯅꯤ ꯍꯥꯏꯕꯗꯤ ꯕꯤꯟꯗꯤꯌꯥ ꯍꯦꯛꯇ ꯀꯥꯎꯋꯦ ꯑꯩ ꯃꯤꯡꯁꯦ ꯑꯗꯨꯅꯤ ꯀꯩꯅꯣ ꯍꯣꯖꯥꯏꯔꯣꯝꯗꯒꯤ ꯍꯣꯖꯥꯏ ꯂꯪꯀꯥꯗꯒꯤ ꯏꯟꯊꯣꯔꯛꯄ ꯕꯥꯃꯣꯟ ꯑꯩ ꯌꯥꯝ ꯈꯪꯉꯤꯅꯦ ꯀꯩꯅꯣꯗꯣ ꯗꯦꯃꯥꯖꯤꯗꯁꯨ ꯑꯃ ꯂꯩꯍꯧꯋꯤꯅꯦ ꯑꯗꯣ ꯊꯧꯔꯥꯅꯤꯁꯨ ꯏꯟꯊꯣꯔꯛꯏꯅꯦꯕ ꯑꯗꯨ ꯑꯍꯟꯁꯤꯡ ꯑꯇꯣꯞꯄ ꯖꯥꯇꯤ ꯂꯧꯔꯛꯑꯦ ꯑꯩꯅ ꯏꯟꯊꯣꯔꯛꯄꯗꯩ ꯁꯤꯗꯩ ꯑꯩꯒꯥꯗꯤ ꯂꯩꯔꯤꯕ꯭ꯔꯣ ꯂꯩꯇ꯭ꯔꯕ ꯂꯩꯈꯤꯗ꯭ꯔꯦ ꯏꯆꯥ ꯗꯦꯕꯥꯁꯤꯁꯀ ꯕꯤꯟꯗꯤꯌꯥꯒ ꯑꯅꯤꯁꯤꯗꯔꯣ ꯌꯥꯝꯃꯦ ꯌꯥꯝꯃꯦ ꯁꯤꯜꯆꯔꯗ ꯑꯃ ꯑꯣꯡꯉꯤ ꯁꯤꯜꯆꯔ ꯀꯩ ꯈꯨꯟꯗ ꯀꯩꯅꯣ ꯆꯥꯟꯄꯨꯔꯗ ꯆꯥꯟꯄꯨꯔ ꯁꯣꯅꯥꯏꯗ ꯁꯨꯅꯥꯏ ꯆꯥꯟꯄꯨꯔ ꯑꯗ ꯕꯥꯃꯣꯟꯗ ꯊꯥꯖꯔꯤꯔꯣ ꯕꯥꯃꯣꯟꯅꯤ ꯐꯩꯅꯦ ꯑꯗꯨꯗꯤ ꯏꯌꯥ ꯅꯨꯄꯥꯗꯣ ꯕꯥꯃꯣꯟꯗ ꯑꯣ ꯏꯃꯥꯅ ꯃꯩꯇꯩ ꯅꯤꯉꯣꯜ ꯑꯣꯏꯔꯛꯑꯁꯨ ꯃꯩꯇꯩ ꯅꯤꯉꯣꯜ ꯑꯣꯏꯗꯅ ꯅꯟꯗꯄꯨꯔꯗꯒꯤ ꯍꯣꯖꯥꯏ ꯅꯟꯗꯄꯨꯔꯗꯒꯤ ꯇꯥꯟꯊꯣꯛꯂꯛꯑꯁꯨ ꯏꯆꯥ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯕꯥꯃꯣꯟꯗ ꯂꯣꯏꯅꯃꯛ ꯊꯥꯖꯩꯌꯦꯕ ꯗꯦꯕꯥꯁꯤꯁꯨ ꯅꯃꯨꯛ ꯂꯩꯔꯤꯕ ꯂꯪꯀꯥ ꯕꯥꯃꯣꯟꯗꯒꯤ ꯑꯣ ꯌꯥꯝ ꯐꯕ ꯋꯥꯅꯤꯅꯦ ꯁꯤꯅꯤ ꯑꯩꯒꯥ ꯍꯣꯏꯒꯤ ꯑꯩꯈꯣꯏ ꯕꯤꯟꯗꯤꯌꯥ ꯍꯣꯏꯒꯤꯁꯤꯃ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩ ꯀꯩꯅꯣꯒ ꯑꯩ ꯊꯥꯞꯅ ꯖꯥꯏ ꯁ꯭ꯔꯤ ꯖꯒꯕꯟꯙꯨ ꯑꯩ ꯈꯨꯔꯨꯝꯖꯔꯤ ꯃꯅꯤꯄꯨꯔ ꯂꯧꯗꯣꯏꯔꯣ ꯚꯤꯗꯤꯑꯣꯁꯦ ꯃꯅꯤꯄꯨꯔ ꯅꯠꯇꯦꯅꯦ ꯂꯣꯏꯅ ꯌꯧꯗꯣꯏꯅꯤ ꯀꯩꯅꯣꯅꯦ ꯍꯥ ꯔꯥꯙꯥ ꯀ꯭ꯔꯤꯁꯅꯟꯗꯣ ꯂꯥꯠꯂꯤꯁꯦ ꯀꯔꯤꯅꯣ ꯃꯨꯔꯇꯤ ꯒꯣꯄꯥꯜ ꯗꯦꯕ ꯂꯥꯠꯂꯤꯕ ꯑꯣ ꯖय श्री बाल कृष्ण जगबंधुगी कनोगा थमीब्रो लेते नोय मैतेगी ओइना कांगा चिंब्रो सिददि कांग चिंबदि तौद्रे मी यामद्रबनिना करी करी उसोप्ति तौये लागी ओइना अखोय लागी कनो कांगदा अखोय अहौबा अरोइबा मरक कना कुमना खेचीगा तौब्रो ओ मैतेना दुम तौरिना नत्रगा थाई ओ याम नुंगाइन्या याम नुंगाइन्या ओ
Jai Shri Balakrishna. ꯁꯦꯀꯦꯟꯗꯔꯤ ꯑꯩ ꯃꯤ ꯃꯊꯧ ꯑꯩꯈꯣꯏ ꯕꯤꯟꯗꯤꯌꯥ ꯁꯔꯃ ꯑꯁꯤꯗ ꯁꯔꯃꯤꯗ ꯑꯩꯅ ꯌꯨꯝ ꯑꯃꯨꯛ ꯄꯥꯟꯒꯦ ꯈꯟꯗ꯭ꯔꯕ꯭ꯔꯥ ꯍꯪꯕꯕꯨ ꯃꯥ ꯄꯥꯔꯂꯔ ꯅꯪ ꯄꯥꯔꯂꯔ ꯀꯗꯥ ꯑꯁꯤ ꯑꯩꯒꯤ ꯗꯨꯀꯥꯟ ꯑꯦ ꯌꯥꯝ ꯐꯖꯅ ꯇꯧꯔꯤꯅ ꯃꯅꯨꯡꯗ ꯆꯪꯉꯣ ꯃꯅꯨꯡꯗ ꯑꯣ ꯑꯁꯤꯅ ꯑꯩꯒꯤ ꯀꯣꯁꯃꯦꯇꯤꯛꯁꯀꯤ ꯑꯣ ꯃꯥꯒꯤꯁꯦ ꯏꯃꯥꯏ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗꯤ ꯌꯥꯝ ꯐꯖꯅ ꯂꯦꯗꯤꯁꯀꯤ ꯂꯩꯇꯦꯡꯒꯤ ꯂꯤꯛ ꯀꯣꯟ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯀꯣꯁꯃꯦꯇꯤꯛꯁ ꯑꯁꯤꯅ ꯑꯩꯒꯤ ꯕ꯭ꯌꯨꯇꯤ ꯄꯥꯔꯂꯔꯗꯣ ꯁꯤꯗ ꯍꯜꯂꯣ Hello. ꯑꯣ ꯃꯥ ꯌꯥꯝ ꯐꯖꯅ ꯇꯧꯔꯤ ꯑꯗꯨꯗꯤ ꯀꯩꯅꯣꯒ ꯌam ꯐꯖꯅ ꯂꯥꯛꯄ ꯂꯣꯀꯦꯜ ꯀꯩꯅꯣꯁꯤꯡ ꯑꯁꯤ ꯂꯣꯀꯦꯜꯒꯤ ꯀꯩꯅꯣ ꯃꯌꯥꯝꯗꯣ ꯅꯪꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯔꯤꯔꯣ ꯃꯣꯏꯁꯦ ꯅꯠꯇꯦ ꯃꯣꯏ ꯀꯁꯇꯃꯔ ꯀꯁꯇꯃꯔꯅꯦ ꯀꯁꯇꯃꯔ ꯌꯥꯝ ꯐꯖꯅ ꯂꯥꯛꯏꯅꯦ ꯑꯣ ꯑꯗꯨꯅ ꯅꯪ ꯃꯨꯛꯈꯥꯏꯗꯅ ꯂꯩꯔꯦꯅꯦ ꯑꯩ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯀꯥꯏꯅ ꯏꯆꯥꯗꯤ ꯅꯨꯄꯤꯔꯣ ꯅꯨꯄꯥꯔꯣ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ ꯀ꯭ꯂꯥꯁ 1 ꯀꯥꯔꯦ ꯀ꯭ꯂꯥꯁ 1 ꯀꯥꯔꯦ ꯐꯔꯦ ꯃꯪꯒꯣꯜ ꯑꯗꯨꯅꯤꯅ ꯃꯩꯇꯩ ꯅꯨꯄꯤꯁꯦ ꯀꯩꯅꯣ ꯅꯨꯄꯥ ꯌꯥꯎꯗ꯭ꯔꯗꯤ ꯅꯨꯄꯤꯅ ꯍꯤꯡꯕ ꯌꯥꯗꯦꯕ ꯂꯩꯇꯦꯕ ꯑꯣ ꯅꯨꯄꯥꯁꯨ ꯅꯨꯄꯤ ꯌꯥꯎꯗ꯭ꯔꯗꯤ ꯍꯤꯡ ꯌꯥꯗꯦꯕ ꯂꯩꯇꯦ ꯍꯥ ꯃꯤꯅ ꯍꯥꯏꯅꯤꯡꯕ ꯃꯌꯥꯝꯁꯨ ꯀꯅꯥꯅ ꯀꯌꯥꯝ ꯍꯥꯏ ꯍꯥ ꯂꯩꯇꯅ ꯂꯩ ꯈꯣꯠꯂꯤꯅ ꯍꯣꯏ ꯑꯗꯣ ꯏꯃꯥ ꯂꯧꯗꯅ ꯈꯨꯕꯤ ꯎꯠꯅꯩ ꯑꯗꯨ ꯐꯩ ꯏꯃꯥꯒꯤ ꯃꯤꯍꯨꯟ ꯆꯦꯟꯒꯗꯕꯅꯤ ꯍꯥ ꯐꯔꯦ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯥꯒꯤ ꯗꯨꯀꯥꯟꯁꯤꯁꯨ ꯃꯆꯤꯟ ꯃꯅꯥꯎ ꯗꯨꯀꯥꯟ ꯄꯥꯗꯅ ꯊꯧꯔꯥꯅꯤ ꯑꯗꯨꯗꯤ ꯑꯃꯨꯛ ꯌꯧꯖꯔꯒꯦꯀꯣ ꯐꯔꯦ ꯅꯨꯡꯉꯥꯏꯖꯔꯦ ꯃꯌꯥꯝ ꯂꯥꯛꯇꯅ ꯎꯅꯖꯕ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯁꯤꯒꯤ ꯂꯝꯕꯤꯁꯤ ꯀꯔꯤ ꯀꯧꯏ ꯕꯣꯔꯍꯥꯠ ꯊꯅꯥ ꯔꯣꯗ ꯀꯣꯏ ꯑꯣ ꯕꯣꯔꯥ ꯊꯅꯥ ꯔꯣꯗ ꯀꯧꯏ ꯑꯗꯣ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡ ꯄꯥꯡꯅ ꯈꯤꯖꯤꯛꯇꯪ ꯐꯨꯠ 1,500 ꯃꯉꯥꯏꯅ ꯍꯥ ꯍꯦꯛ ꯊꯣꯛꯂꯛꯄꯗ ꯋꯥꯡꯃꯗ ꯂꯩꯔꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯒꯨꯔꯨꯃꯌꯨꯝꯒꯤ ꯐꯦꯃꯤꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯁꯣꯝꯒꯤꯗꯨꯅ ꯀꯔꯤ ꯑయ్ꯌꯦ ꯑꯁꯣꯝꯒꯤ ꯂꯩꯍꯧꯗ ꯂꯣꯡꯖꯝꯒꯤ ꯀꯩꯅꯣ ꯑꯃꯒ ꯌꯨꯝ ꯑꯅꯤꯁꯤꯗꯔ ꯊꯧꯔꯥꯅꯤ ꯁ꯭ꯋꯥꯏ ꯂꯩꯔꯤꯁꯦ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏ ꯌꯨꯝ ꯑꯅꯤ ꯍꯥꯏꯇꯥꯔꯦ ꯑꯁꯣꯝꯅ ꯑꯍꯜ ꯑꯃꯒ ꯅꯨꯄꯤꯒ ꯂꯩ ꯃꯥꯅ ꯃꯌꯥꯡ ꯈꯔ ꯈꯜꯂꯦ ꯑꯁꯣꯝꯗ ꯑꯣ ꯐꯔꯦ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯏꯆꯥ ꯏꯁꯨꯗꯤ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯔꯛꯀꯅꯦꯅ ꯈꯜꯂꯦ ꯗꯦꯕꯥꯁꯤꯁ ꯊꯣꯔꯥꯅꯤꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯗꯨꯀꯥꯟꯅꯤ ꯑꯗꯨꯗꯤ ꯕꯤꯟꯗꯤꯌꯥ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯊꯦꯡꯛ ꯌꯨ ꯍꯧꯖꯤꯛꯀꯤ ꯆꯠꯆꯕꯗꯨꯗ ꯈ꯭ꯋꯥꯏ ꯑꯍꯥꯟꯕꯗꯗꯤ ꯃꯩꯇꯩ ꯏꯃꯨꯡ ꯁꯤ ꯃꯆꯥꯁꯤꯅ ꯍꯧꯕ ꯑꯣꯏꯔꯝꯃꯦ ꯃꯥꯅ ꯃꯌꯥꯡ ꯑꯩ ꯃꯌꯥꯡ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦ ꯂꯣꯏꯅꯃꯛ ꯇꯦꯈꯥꯎꯁꯨ ꯃꯤꯁꯤꯡꯁꯨ ꯀꯔꯤꯁꯨ ꯕꯪꯒꯥꯂꯤꯁꯤꯡꯁꯨ ꯀꯔꯤꯁꯨ ꯂꯩꯕ꯭ꯔꯣ ꯑꯁꯤꯁꯨ ꯑꯗꯨꯒ ꯌꯨꯝ ꯁꯨꯝ ꯇꯤꯟꯅ ꯀꯨꯞꯇꯅ ꯏꯆꯝ ꯆꯝꯅ ꯂꯩꯕ ꯑꯣꯏꯇꯥꯔꯒꯁꯨ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯇꯥꯎꯟꯗ ꯑꯩꯈꯣꯏ ꯏꯟꯗꯣ ꯇꯥꯝꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯝꯀꯨꯃꯥꯔ ꯍꯣꯏꯒꯤ ꯁꯂꯥꯝꯂꯣ ꯑꯗꯨꯗꯤ ꯑꯗꯨꯝ ꯅꯠꯇꯦ ꯀꯔꯤ ꯏꯃꯥ ꯃꯔꯤꯒꯤ ꯏꯃꯥ ꯃꯔꯤꯒꯤ ꯏꯆꯦꯅꯤ ꯃꯣꯏ ꯏꯃꯥ ꯀꯩꯌꯨꯝ ꯅꯤꯡꯉꯣ ꯆꯍꯤꯀꯌꯥ ꯁꯨꯕꯤꯔꯒꯦ ꯑꯩ ꯆꯍꯤ 40 ꯁꯨꯗꯣꯔꯦ ꯏꯁ ꯏꯃꯥ ꯏꯄꯦꯝꯃ ꯑꯃꯅꯤ ꯈꯛ ꯋꯥꯠꯂꯤ ꯌꯧꯔꯦ ꯍꯥꯏ ꯌꯥꯔꯦ ꯀꯩꯅꯣꯗꯤ ꯏꯟꯗꯣꯟ ꯍꯣꯏꯒꯤ ꯈꯨꯔꯥꯗꯤ ꯂꯩꯇ꯭ꯔꯣ ꯂꯩꯈꯤꯗ꯭ꯔꯥ ꯏꯆꯥꯗꯤ ꯀꯌꯥꯝ ꯂꯩꯔꯤꯕ ꯏꯆꯥꯗꯤ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯤꯗꯣ ꯁꯤꯗ ꯊꯥꯖꯩ ꯅꯨꯄꯥꯗꯣ ꯊꯕꯛ ꯇꯧꯋꯤ ꯅꯨꯄꯤ ꯁꯤꯗ ꯊꯥꯖꯩꯗꯤ ꯕꯣꯔꯍꯥꯠꯇ ꯑꯗꯨꯝ ꯑꯗꯒꯤ ꯅꯨꯄꯥꯗꯨꯗꯤ ꯀꯔꯤ ꯊꯕꯛ ꯇꯧꯔꯤꯕ ꯅꯨꯄꯥꯗꯣ ꯒꯥꯔꯤ ꯊꯧꯏ ꯏꯃꯧ ꯂꯩꯔꯕꯣ ꯂꯩꯇꯦ ꯒꯥꯔꯤ ꯊꯧꯕ ꯀꯔꯤ ꯃꯃꯤꯡ ꯀꯧꯏ ꯅꯟꯗꯀꯤꯁꯣꯔ ꯀꯧꯏ ꯅꯟꯗ ꯀꯩꯌꯨꯝꯅꯣ ꯏꯟꯗꯣꯟ ꯍꯣꯏ ꯀꯩꯌꯨꯝꯅꯣ ꯂꯣꯏꯇꯥꯝꯅꯤ ꯂꯣꯏꯇꯥꯝ ꯅꯟꯗꯀꯤꯁꯣꯔ ꯀꯧꯕ ꯕꯣꯔꯍꯥꯠꯀꯤ ꯇꯥꯎꯟꯗ ꯃꯁꯥꯒꯤ ꯌꯨꯝ ꯂꯤꯡꯗꯅ ꯂꯩꯕ ꯑꯃꯁꯨ ꯄꯥꯈꯪ ꯑꯃꯁꯨ ꯐꯪꯉꯦ ꯁꯤꯗꯩꯁꯤꯗ ꯃꯌꯥꯝꯅ ꯈꯪꯕꯤꯅꯕ ꯀꯔꯤ ꯂꯝ ꯅꯤꯡꯉꯣꯅꯣ ꯏꯟꯗꯣꯟꯗꯤꯌꯥ ꯑꯩ ꯍꯣꯖꯥꯏꯒꯤꯅꯤ ꯍꯣꯖꯥꯏ ꯀꯔꯤ ꯈꯨꯟꯒꯤꯌꯥ ꯀꯥꯏꯅꯣꯒ ꯔꯥꯝꯄꯨꯔ ꯍꯥꯏꯗꯣ ꯈꯪꯉꯤꯅꯦ ꯔꯥꯝꯄꯨꯔ ꯈꯪꯉꯤꯅꯦ ꯀꯥꯏꯅꯣ ꯔꯥꯝꯄꯨꯔꯒꯤꯅꯤ ꯑꯗꯨ ꯀꯩꯌꯨꯝ ꯅꯤꯡꯉꯣꯟ ꯃꯩꯇꯥꯟ ꯍꯝꯅꯤꯡꯉꯣ ꯃꯩꯇꯥꯟ ꯀꯩꯁꯪꯕ ꯃꯩꯇꯥꯟ ꯏꯆꯥꯁꯤꯡꯗꯤ ꯂꯣꯏ ꯂꯩꯇꯦꯅꯦ ꯂꯩꯇꯦ ꯏꯆꯥ ꯅꯨꯄꯤꯅ ꯁꯦꯊꯥꯏ ꯅꯤꯄꯥꯗꯤ ꯃꯄꯥꯟꯗ ꯂꯩ ꯍꯣꯏꯅꯦ ꯃꯄꯥꯟꯗ ꯒꯥꯔꯤ ꯊꯧꯔꯤꯃꯤꯅ ꯗ꯭ꯔꯥꯏꯚꯔꯁꯤ ꯀꯝꯄꯦꯅꯤꯒꯤ ꯊꯕꯛ ꯇꯧꯔꯤꯔꯣ ꯀꯩꯅꯣ ꯅꯠꯇꯦ ꯁꯨꯝ ꯀꯩꯅꯣꯒꯤ ꯊꯧꯔꯤ ꯀꯔꯤꯒꯤ ꯇ꯭ꯔꯛꯀꯨꯝꯕ ꯂꯥꯏ ꯒ꯭ꯌꯥꯁ ꯇꯦꯡꯀꯔ ꯊꯧꯔꯤ ꯒ꯭ꯌꯥꯁ ꯇꯦꯡꯀꯔ ꯑꯗꯨ ꯄꯩꯁꯥ ꯊꯣꯛꯄ ꯀꯩꯅꯣ ꯊꯕꯛꯅꯤ ꯀꯩꯅꯣꯅꯦ ꯐꯩ ꯑꯩꯔꯣ ꯅꯁꯨꯁꯤꯡ ꯅꯆꯥꯁꯤꯡꯅ ꯍꯥꯏꯖꯔꯒ ꯃꯔꯥꯏ ꯈꯪꯖꯅꯤ ꯑꯩ ꯃꯩꯇꯩ ꯀꯣꯏꯊꯤ ꯊꯤꯔꯒ ꯀꯣꯏꯆꯠ ꯀꯣꯏꯔꯤꯃꯤ ꯇꯧꯔꯤꯁꯦ ꯀꯥꯏ ꯃꯩꯇꯩ ꯂꯩꯕꯅ ꯑꯃꯨꯛ ꯌꯧꯖꯔꯒꯦꯀꯣ ꯑꯗꯨꯗꯤ ꯁꯣꯝꯒꯤ ꯁꯥꯏꯠꯁꯤ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗꯒꯤ ꯐꯨꯠ 100-150 ꯂꯥꯛꯑꯒ ꯁꯤꯗꯩꯗ ꯉꯁꯥꯏꯒꯤ ꯂꯣꯡꯖꯝꯒꯤ ꯃꯌꯨꯝ ꯑꯗꯒꯤ ꯒꯨꯔꯨꯃꯌꯨꯝꯒꯤ ꯌꯨꯝꯗꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯁꯤꯗꯩꯁꯤꯗ ꯃꯩꯇꯩ ꯏꯃꯨꯡ ꯑꯃꯁꯨ ꯂꯩꯔꯦ ꯁ꯭ꯇꯦꯁꯟ ꯌꯧꯖꯔꯦ ꯐꯨꯠ 200-300-400ꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛꯀꯤ ꯌꯨꯝꯗꯨꯗꯒꯤ
ꯃꯁꯤ ꯂꯥꯟꯊꯣꯛꯆꯔꯒ ꯍꯧꯖꯤꯛ ꯁꯣꯝ ꯀꯨꯃꯥꯔ ꯏꯕꯥꯅꯤ ꯑꯣꯖꯥ ꯕꯟꯗꯅꯥ ꯍꯣꯏꯒꯤꯗ ꯑꯩꯈꯣꯏꯕꯨ ꯆꯥꯛ ꯆꯔꯥ ꯑꯃ ꯉꯁꯤꯒꯤꯁꯤ ꯃꯥꯅ ꯄꯤꯖꯕꯤꯒꯅꯤ ꯍꯥꯏꯗꯅ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯐꯣꯟꯁꯨ ꯂꯥꯛꯑꯦ ꯑꯗꯨꯒ ꯂꯝꯕꯤ ꯁꯤꯗꯒꯤ ꯊꯣꯛꯈꯤꯕꯒꯤ ꯂꯝꯕꯤꯗ ꯑꯣꯖꯥ ꯁꯣꯝ ꯀꯨꯃꯥꯔꯒꯤ ꯃꯆꯥꯅꯨꯄꯥ ꯅ ꯑꯣꯖꯥ ꯑꯣꯏꯔꯤꯕꯗꯨ ꯂꯝꯕꯤꯗ ꯊꯣꯛꯏ ꯃꯥ ꯅꯆꯥꯅꯨꯄꯥꯗꯨ ꯀꯔꯤ ꯃꯃꯤꯡ ꯑయ్ꯌꯦ ꯄꯣꯔꯣꯁ ꯀꯨꯃꯥꯔꯗꯨ ꯎꯅꯖꯔꯝꯃꯒ ꯉꯁꯤ ꯑꯩꯅ ꯕꯣꯔꯍꯥꯠꯇ ꯂꯥꯛꯆꯕꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛꯁꯤ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯊꯝꯖꯕ ꯂꯣꯏꯁꯤꯟꯖꯅꯕ ꯍꯣꯠꯅꯖꯒꯦ ꯁꯤ ꯂꯥꯟꯊꯣꯛꯑꯒ ꯆꯨꯝꯗ꯭ꯔꯤꯡ ꯑꯩ ꯉꯁꯥꯏ ꯆꯠꯄ ꯂꯝꯕꯤꯗꯨ ꯑꯃꯨꯛ ꯇꯥꯔꯦ ꯑꯌꯨꯛ ꯑꯩꯅ ꯆꯪꯖꯔꯛꯄꯗ ꯁ꯭ꯀꯨꯜ ꯑꯃ ꯂꯩꯍꯧꯏ ꯍꯥꯏꯕꯗꯣ ꯁꯪꯀꯔꯗꯦꯕ ꯁꯤꯁꯨ ꯅꯤꯀꯦꯇꯟ ꯕꯣꯔꯍꯥꯠ ꯁꯤꯗ ꯂꯩꯔꯝꯃꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯁꯣꯝ ꯀꯨꯃꯥꯔꯒꯤ ꯃꯆꯥꯅꯨꯄꯥ ꯄꯔꯁ ꯀꯨꯃꯥꯔꯗꯣ ꯁꯤꯗ ꯑꯣꯖꯥ ꯑꯣꯏꯕꯅꯤ ꯑꯁ ꯑꯉꯥꯡꯁꯤꯡ ꯁꯨꯇꯤ ꯊꯥꯔꯛꯄꯒꯤ ꯂꯥꯡꯉꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯥ ꯑꯃꯨꯛꯇꯪ ꯍꯥꯏꯐꯦꯠꯇꯪ ꯎꯅꯖꯔꯝꯃꯒ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯇꯥꯡ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 19 ꯑꯅꯤꯃꯛ ꯃꯥꯏꯀꯩ ꯑꯅꯤꯃꯛꯁꯤ ꯁ꯭ꯀꯨल ꯑꯃꯇꯒꯤꯔ ꯁꯣꯝꯒꯤꯁꯤꯁꯨ ꯃꯥ ꯀꯦꯝꯄꯁꯀꯗꯤ ꯕꯤꯜꯗꯤꯡꯁꯤꯁꯨ ꯑꯗꯨꯗꯤ ꯌꯥꯝ ꯆꯥꯎꯔꯤꯅ ꯁꯣꯝꯗ ꯁꯥꯇ꯭ꯔ ꯌꯥꯝꯃꯟꯕꯒꯤ ꯇꯦꯝꯄꯔꯔꯤ ꯍꯠ ꯑꯣꯏꯅ ꯇꯧ ꯇꯥꯔꯒꯁꯨ ꯁꯣꯝꯗꯁꯨ ꯂꯩꯔꯁꯨ ꯕꯤꯜꯗꯤꯡ ꯑꯆꯧꯕꯁꯨ ꯂꯩ ꯕꯤꯜꯗꯤꯡ ꯑꯆꯧꯕꯁꯨ ꯃꯅꯨꯡꯗ ꯂꯩꯔꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯁꯤꯗ ꯑꯣꯖꯥ ꯑꯣꯏ ꯃꯥ ꯉꯥꯏꯍꯥꯛꯇꯪ ꯎꯅꯖꯔꯒ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 19 2025 ꯑꯩꯅ ꯕꯣꯔꯍꯥꯠꯇ ꯊꯨꯡꯖꯔꯒ ꯁ꯭ꯋꯥꯏꯗ ꯕꯣꯔꯍꯥꯠꯇ ꯂꯩꯔꯤꯕ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯎꯅꯖꯕ ꯏꯄꯥ ꯏꯆꯥꯁꯤꯡ ꯎꯅꯖꯕꯒꯤ ꯑꯅꯤꯁꯨꯕ ꯄꯥꯎꯗꯝ ꯑꯩ ꯂꯣꯏꯁꯤꯟꯖꯅꯕ ꯇꯧꯖꯒꯦ ꯑꯗꯨꯒ ꯁꯤꯒꯤ ꯁ꯭ꯀꯨꯜꯁꯤꯒꯤ ꯍꯦꯛ ꯊꯪꯅꯕꯗ ꯑꯩꯈꯣꯏꯒꯤ ꯃꯥꯟꯗꯣꯞꯇꯨ ꯁꯤ ꯅꯠꯇ꯭ꯔꯣ ꯃꯥꯟꯗꯣꯞ ꯂꯩꯔꯦ ꯃꯩꯇꯩꯒꯤ ꯃꯥꯟꯗꯣꯞ ꯃꯁꯤꯗ ꯃꯌꯥꯝ ꯃꯩꯇꯩ ꯈꯨꯟꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯄꯨꯟꯅꯅꯕ ꯑꯃ ꯊꯧꯔꯝ ꯑꯃ ꯁꯤꯜꯂꯤꯕꯅꯤ ꯃꯗꯨꯅ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛ ꯑꯣꯏꯖꯔꯦ ꯍꯥꯏꯔꯒ ꯑꯩ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯒꯦ ꯈꯨꯟꯒꯤ ꯕꯣꯔꯍꯥꯠꯀꯤ ꯈꯨꯟꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡ ꯑꯃꯗꯤ ꯐꯝꯗꯅ ꯑꯩꯈꯣই ꯃꯩꯇꯩ ꯐꯤꯖꯣꯜꯗ ꯁꯦꯠꯇꯅ ꯆꯪꯈꯤꯕ ꯎꯏ ꯃꯁꯤ ꯊꯝꯖꯔꯒ ꯀꯩꯅꯣ ꯇꯧꯕ ꯕꯣꯔꯍꯥꯠꯀꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛ ꯂꯣꯏꯁꯤꯟꯕ ꯑꯣꯏꯖꯒꯦ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯃꯍꯧꯁꯥꯒꯨꯝ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯑꯗꯨꯝ ꯅꯣꯂꯨꯛꯆꯒꯦ ꯑꯩꯒꯤꯗꯤ ꯅꯣꯂꯨꯛꯆꯔꯤ ꯍꯥꯏꯕ ꯅꯠꯇꯅꯁꯨ ꯂꯩꯖꯗꯦ ꯑꯣꯖꯥ ꯁꯣꯝ ꯀꯨꯃꯥꯔꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯀ꯭ꯂꯥꯁ ꯇꯧꯔꯤ ꯍꯥꯏꯅ ꯇꯧꯏ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯁꯥꯇ꯭ꯔꯁꯨ ꯌꯥꯝ ꯌꯥꯝꯃꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯅꯤ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯗꯤ ꯉꯁꯥꯏ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯅꯤꯁꯨ ꯈꯪꯖꯗꯦ ꯑꯗꯣ ꯁꯔꯀꯥꯔꯒꯤꯅꯤ ꯀꯥꯏꯅꯒ ꯇꯧꯔꯒ ꯑꯩꯅ ꯑꯁꯥꯝꯗ ꯁꯨꯃꯥꯏꯅ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯐꯦꯠ ꯈꯜꯂꯨꯕꯅꯦ ꯑꯇꯩꯗ ꯐꯖ ꯂꯩꯔꯒ ꯑꯗꯣ ꯃꯥ ꯃꯅꯨꯡꯗꯁꯨ ꯕꯤꯜꯗꯤꯡ ꯑꯆꯧꯕ ꯎꯔꯤꯁꯤꯁꯨ ꯁ꯭ꯀꯨꯜꯅꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯣꯏꯔꯁꯨ ꯁꯥꯇ꯭ꯔꯁꯤ ꯌꯥꯝ ꯌꯥꯝꯃꯦ ꯂꯥꯛꯑꯦ ꯀꯗꯥꯏ ꯑꯩꯃ ꯄꯥꯔꯁ ꯀꯨꯃꯥꯔ ꯁꯂꯥꯝ ꯄꯥꯔꯁ ꯀꯨꯃꯥꯔ ꯑꯩꯈꯣꯏꯒꯤ ꯁꯣꯝ ꯀꯨꯃꯥꯔꯒꯤ ꯃꯆꯥꯅꯨꯄꯥ ꯅꯄꯥꯟꯆꯥ ꯅꯛꯁꯤꯟꯅ ꯑꯃꯨꯛꯇ ꯇꯧꯅꯦ ꯑꯅꯤꯃꯛ ꯎꯅꯕ ꯄꯥꯔꯁ ꯀꯨꯃꯥꯔꯁꯨ ꯄꯥꯈꯪꯅꯤ MSc ꯐꯤꯖꯤꯛꯁ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩ ꯖꯣꯔꯍꯥꯠ ꯀꯥꯖꯤꯔꯪꯒꯥ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯩ ꯑꯣ ꯅꯪ ꯀꯩꯅꯣ APSCꯒꯤ ꯄꯩꯈꯥ ꯌꯥꯎꯒꯦꯒꯗꯤ ꯈꯟꯗ꯭ꯔꯣ ꯅꯃꯥꯅꯗꯤ ꯈꯜꯂꯤ ꯍꯟꯗꯛꯇꯤ ꯇꯧꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯍꯧꯖꯤꯛ ꯃꯅꯦ ꯊꯣꯛꯂꯛꯄ ꯖꯥꯝ ꯀꯨꯏꯗ꯭ꯔꯤꯁꯦ ꯑꯗꯨꯒꯤ ꯈꯔ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯒꯨꯇꯥꯏ ꯍꯣꯏꯅꯦ ꯐꯩꯅꯦ ꯃꯩꯇꯩꯂꯣꯟ ꯐꯖꯅ ꯁꯦꯡꯍꯜꯂꯨꯀꯣ ꯁꯦꯡꯗ꯭ꯔꯤ ꯅꯣꯏ ꯃꯩꯇꯩ ꯅꯍꯥꯔꯣꯟꯁꯤꯡ ꯉꯥꯡꯅꯕꯗ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯁꯣꯝ ꯀꯨꯃꯥꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯃꯥꯅ ꯑꯍꯜ ꯑꯣꯏꯇꯥꯔꯦꯅꯦꯀꯣ ꯏꯆꯟꯅꯨꯄꯤꯗꯨꯗꯤ ꯀꯩꯅꯣ ꯇꯧꯔꯤ ꯍꯥꯏꯌꯦ ꯏꯆꯟꯅꯨꯄꯤꯗꯤ BSc 6th sem ꯍꯟꯗꯛ ꯕꯣꯔꯒꯥꯎ ꯀꯣꯂꯦꯖ ꯐꯥꯏꯅꯦꯜ ꯁꯦꯝꯅꯦꯕ ꯍꯤꯁꯇꯔꯤ ꯃꯦꯖꯔ ꯂꯧꯔꯤ ꯃꯥꯅꯦꯅ ꯐꯔꯦ ꯅꯣꯏ ꯂꯅꯥꯏ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤꯗꯤ ꯇꯣꯂꯣꯞ ꯀꯌꯥꯝ ꯄꯤꯒꯦ 10,10 10 ꯄꯤꯕ꯭ꯔꯣ 10,10 ꯖꯥꯝ ꯑꯣꯏꯗꯦ ꯁꯤꯁꯦ ꯃꯥꯅꯦ ꯄ꯭ꯔꯥꯏꯚꯦꯠ ꯑꯗꯨꯃꯥꯏꯅꯁꯨ ꯅꯠꯇꯦ ꯃꯥꯅꯦ ꯁꯣꯁꯤꯌꯦꯜ माने वेलफेयर दुमाइना से माने हिकुई क्या मिटिगी आसामदा माने तावग्रबा माने इंस्टीट्यूट मा हंग अदुगी अंडर की सब डिवीजन छात्रदी याम माली है नोजा छात्रदी जामिने किंतु अथवा प्राइवेट स्कूल दुमाइना माने फीस जाम न लगे होजे अदुजु तोलो खरदी फंगिना एकदम फंगी अदु नंग नपाना पैसा थोइमिना अदु नंग APSCD फजना थानबा तौको फजना माइ पांगनाबा सिनी अखोई सलाम सोम कुमार बोरहाट की मचानुपा MSc APSC एस्पिरेंट ओइरिबा अखोई हौजे हौजिकना
बोरहाट की ख्वाइदई चाउबो प्राइवेट स्कूल लासिना अतई नते ख्वाइदई छात्र यामबजे सिना ओइरो ओ ख्वाइदई चाउबो प्राइवेट स्कूल नसाई उचगिबा शंकरदेव शिशु निकेतन बोरहाट हाइबसिदैसदा कइनो ओइरिबा ओजा ओइरिबा सिमजु पाखंगनी हाइबसि अपरा सामदा मचोय मचोय लेबिरिबा मुखाइ मयामना खंजिनबियो मसी हाइजरेरगा ngasi aina borhat ta lakchabagi aigi ani suba sarukchi loisinjage borhat ki sarukchi loisingen ta wo mati amta ga hapchin jab tare khoigi rajesh ho yumnak tu kare ya loriam ki rajesh se khoigi borhat ta leiriba maitei singi organization youth organization gi kanoni noidi maming kari kauya youth बोरहाट मणिपुरी कला कृष्टि केंद्र ओ बोरहाट मणिपुरी कला कृष्टि केंद्र की माना जनरल सेक्रेटरी ने होरेन कोना अदा आइना हुजिक मासी थेचिन जरैसिना अखोगी ngसागी आइना मैतै की नेन लेबा मानदोप तुदा खुनगी मयाम मरु ओइना गुवाहाटी देगी लाकपीबा मणिपुरी पीपल्स फ्रंट्स की कांगबुना खुनगी मयाम पुन्ननबा मिफम मखक सिनबिरी अदा यामना हुजिक मीगा लाकपा होरे अदुगी वेनिन नंगना चौकरी का तरोमिसा सी तरोमबसिदा आइना मसी की मतेक सिमतंग हापचिन जगेन तौनी याम नुंगाय अखोई ngarang nungdang राजेश नि अखोइबो स्टेशन दगा वोपी दना आईबी ताना थिनबी नबा अखोई सोम कुमार का कौदना तौबिरिचे थैंक यू राजेश अखोई मिफम दुदा आई सो अदुम रिकॉर्डिंग तौजगे